ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯂꯤꯖꯥꯕꯦꯊ ꯏꯂꯥꯡꯕꯝꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯔꯣꯃꯥꯟꯇꯤꯛ ꯑꯦꯛꯁꯟ ꯑꯃꯗꯤ ꯊ꯭ꯔꯤꯂꯔꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯍꯤꯟꯗꯤ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯍꯣꯅ ꯄ꯭ꯌꯥꯔ ꯍꯦ꯫ ꯐꯤꯂꯝ ꯑꯁꯤ ꯔꯥꯀꯦꯁꯅ ꯗꯤꯔꯦꯛꯁꯟ ꯄꯤꯈꯤ ꯑꯃꯗꯤ ꯁꯨꯅꯤꯜꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯣꯏꯗꯨꯅ January 14, 2000ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯐꯪꯈꯤꯕ ꯁ꯭ꯀꯣꯔ ꯈꯔ ꯄꯜꯂꯕꯗ IMDbꯗ 6.9 ꯐꯪꯈꯤ, Rotten Tomatoesꯇꯅ 80% ꯐꯪꯈꯤ ꯑꯃꯗꯤ Google ꯌꯨꯖꯔꯁꯤꯡꯅ 89%ꯒꯤ ꯂꯥꯏꯛ ꯄꯤꯈꯤꯕ ꯐꯤꯂꯝꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯅ ꯐꯪꯈꯤꯕ ꯑꯦꯋꯥꯔꯗ ꯃꯁꯤꯡ ꯑꯁꯤ 30ꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯃꯤꯡ ꯈꯔ ꯄꯜꯂꯕꯗ ꯔꯣꯍꯤꯠ ꯑꯃꯗꯤ ꯔꯥꯖ ꯆꯣꯄ꯭ꯔꯥꯒꯤ ꯁꯛꯇꯝꯗ ꯍ꯭ꯔꯤꯇꯤꯛ ꯔꯣꯁꯟ, ꯁꯣꯅꯤ ꯁꯛꯁꯤꯅꯥꯒꯤ ꯁꯛꯇꯝꯗ ꯑꯃꯤꯁꯥ ꯄꯇꯦꯜ, ꯃꯤꯁꯇꯔ ꯁꯛꯁꯤꯅꯥꯒꯤ ꯁꯛꯇꯝꯗ ꯑꯅꯨꯄꯝ ꯈꯦꯔ, ꯁꯛꯇꯤ ꯃꯥꯂꯤꯛꯀꯤ ꯁꯛꯇꯝꯗ ꯗꯥꯂꯤꯞ ꯇꯥꯍꯤꯜꯅꯤ꯫ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯔꯣꯍꯤꯠꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯁ꯭ꯇꯦꯖ ꯑꯃꯗ ꯏꯁꯩ ꯅꯨꯡꯉꯥꯏꯅ ꯁꯛꯂꯤꯉꯩꯗ ꯑꯦꯂꯥꯔꯝ ꯈꯣꯡꯂꯛꯄꯗꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯗꯨ ꯀꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯒꯤꯇꯔ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯥꯅ ꯃꯪꯂꯥꯟꯗ ꯁꯛꯂꯝꯕ ꯁꯨꯔ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯆꯔꯝꯃꯤ꯫ ꯔꯣꯍꯤꯠ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯤꯠꯄꯨ ꯁ꯭ꯀꯨꯜ ꯊꯦꯡꯂꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯅ ꯍꯧꯗꯣꯛꯈꯤ꯫ ꯑꯃꯤꯠꯅ ꯇꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯗꯗꯥ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ? ꯉꯁꯤꯁꯦ ꯁꯟꯗꯦꯅꯤ ꯍꯥꯏꯕ, ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯈꯣ" ꯍꯥꯏꯔꯛꯈꯤ꯫ ꯔꯣꯍꯤꯠꯅ, "ꯉꯁꯤꯁꯦ ꯁꯟꯗꯦ ꯑꯣꯏꯔꯦ, ꯇꯨꯝꯃꯣ ꯑꯗꯨꯗꯤ, ꯑꯩꯗꯤ ꯁꯟꯗꯦ ꯅꯠꯇꯕꯣꯏ ꯈꯟꯗꯅ" ꯍꯧꯗꯣꯛꯎꯔꯦ꯫ ꯑꯁꯨꯝꯅ ꯔꯣꯍꯤꯠꯅ ꯑꯃꯤꯠꯄꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯍꯜꯂꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯎꯍꯜꯂꯤ ꯃꯗꯨꯗꯤ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯃꯤꯠ ꯑꯁꯤ ꯑꯦꯟꯊꯣꯅꯤꯒꯤ ꯌꯨꯝꯗ ꯚꯔꯥꯗ ꯂꯩꯕ ꯑꯃ ꯑꯣꯏꯅ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯃꯤꯠ ꯍꯣꯏꯒꯤ ꯆꯥꯅꯕꯁꯨ ꯑꯦꯟꯊꯣꯅꯤꯒꯤ ꯏꯃꯨꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯗꯨꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯦꯟꯊꯣꯅꯤꯒꯤ ꯅꯨꯄꯤ ꯂꯤꯂꯤꯅꯁꯨ ꯃꯈꯣꯏꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯇꯧꯕꯤ꯫ ꯂꯤꯂꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯦꯟꯊꯣꯅꯤꯗ ꯍꯪꯈꯤ, "ꯃꯈꯣꯏꯗꯤ ꯂꯥꯛꯇ꯭ꯔꯤꯕꯔꯥ" ꯍꯥꯏꯅ꯫ ꯑꯦꯟꯊꯣꯅꯤꯅ, "ꯃꯈꯣꯏ ꯂꯥꯛꯂꯅꯤꯗ" ꯑꯗꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯔꯣꯍꯤꯠꯅ "ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯪꯀꯜ" ꯍꯥꯏꯈꯤ꯫ ꯑꯦꯟꯊꯣꯅꯤꯁꯨ "ꯒꯨꯗ ꯃꯣꯔꯅꯤꯡ" ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ꯫ ꯔꯣꯍꯤꯠ "ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯟꯇꯤ" ꯍꯥꯏꯔꯒ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯩ꯫ ꯂꯤꯂꯤꯅ ꯔꯣꯍꯤꯠꯇ ꯍꯪꯈꯤ, "ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯥ ꯑꯃꯤꯠꯇꯤ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ?" ꯔꯣꯍꯤꯠꯅ, "ꯀꯩꯅꯣ ꯑꯟꯇꯤ, ꯅꯪꯁꯨ ꯀꯥꯎꯔꯕ꯭ꯔꯣ? ꯉꯁꯤꯁꯦ ꯁꯟꯗꯦꯅꯤ ꯍꯥꯏꯕ, ꯑꯗꯨꯅ ꯑꯃꯤꯠ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯔꯤ." ꯂꯤꯂꯤꯅ, "ꯑꯣ, ꯁꯟꯗꯦꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯣꯏꯅꯔꯕ?" ꯔꯣꯍꯤꯠꯅ ꯌꯥꯝꯅ ꯉꯛꯅ, "ꯀꯩꯅꯣ ꯑꯟꯇꯤ?" ꯑꯦꯟꯊꯣꯅꯤꯅ ꯅꯣꯛꯇꯨꯅ ꯔꯣꯍꯤꯠꯇ ꯍꯥꯏꯔꯛꯏ, "ꯑꯃꯤꯠꯅ ꯅꯪꯉꯣꯟꯗ ꯁꯥꯟꯅꯕꯅꯤꯗ." ꯔꯣꯍꯤꯠꯅ, "ꯑꯃꯤꯠꯅ ꯑꯩꯕꯨ ꯁꯥꯟꯅꯕ?" ꯂꯤꯂꯤꯅ, "ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯇꯧꯖꯔꯤꯅꯤꯗ, ꯆꯠꯂꯣ ꯍꯧꯗꯣꯛꯂꯨꯔꯣ, ꯁ꯭ꯀꯨꯜ ꯊꯦꯡꯂꯅꯤ, ꯊꯨꯔꯣ ꯍꯥꯏꯈꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯤꯠꯀꯤ ꯔꯨꯝꯗ ꯂꯥꯛꯇꯨꯅ ꯑꯃꯤꯠꯇ ꯍꯥꯏꯈꯤ, "ꯑꯃꯤꯠ, ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕ, ꯐ꯭ꯔꯥꯏꯗꯦꯁꯤꯕꯨ ꯁꯟꯗꯦꯅꯤ ꯍꯥꯏꯕ." ꯑꯃꯤꯠꯅ, "ꯗꯗꯥ, ꯑꯣꯏꯗꯕ ꯈꯔ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯉꯣꯟꯗ ꯁꯥꯟꯅꯕꯁꯤ ꯌꯥꯗ꯭ꯔꯕ꯭ꯔꯣ?" ꯔꯣꯍꯤꯠꯅ, "ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯑꯉꯟꯕ ꯑꯌꯨꯛꯁꯤꯗ." ꯑꯃꯤꯠꯅ, "ꯗꯗꯥ, ꯀꯩꯅꯣꯝꯃ ꯍꯥꯏꯕꯤꯌꯨꯔꯥ?" ꯔꯣꯍꯤꯠꯅ, "ꯀꯩꯅꯣ ꯍꯥꯏꯌꯣ." ꯑꯃꯤꯠꯅ, "ꯅꯪꯁꯦ ꯃꯤꯅ ꯌꯥꯝꯅ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ." ꯔꯣꯍꯤꯠꯅ, "ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯒꯤ ꯁꯛꯁꯦ ꯌꯥꯝꯅ ꯄꯪꯕ ꯃꯤ ꯃꯥꯜꯂꯕ꯭ꯔꯣ?" ꯑꯃꯤꯠꯅ, "ꯅꯪꯁꯦ ꯌꯥꯝꯅ ꯆꯝꯕ, ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨꯒꯤꯅꯤ." ꯔꯣꯍꯤꯠꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯃꯤꯠꯇ ꯍꯥꯏꯈꯤ, "ꯑꯩꯁꯨ ꯋꯥ ꯑꯃ ꯍꯥꯏꯌꯨꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯗꯣ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ" ꯍꯥꯏꯔꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯁꯤꯅ ꯀꯣꯟꯅꯈꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯃꯤꯠ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛꯇ ꯂꯥꯛꯈꯤ꯫ ꯑꯃꯤꯠꯅ ꯂꯤꯂꯤ ꯑꯃꯗꯤ ꯑꯦꯟꯊꯣꯅꯤꯗ ꯃꯣꯔꯅꯤꯡꯒꯤ ꯋꯤꯁ ꯄꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯤꯠꯇ, "ꯉꯁꯤꯗꯤ ꯑꯟꯇꯤꯅ ꯑꯍꯥꯎꯕ ꯑꯣꯝꯂꯦꯠ ꯁꯦꯝꯕꯤꯕ ꯃꯥꯜꯂꯤꯗ." ꯑꯃꯤꯠꯅ, ꯑꯩꯈꯣꯏ ꯑꯟꯇꯤꯁꯦ ꯌꯥꯝꯅ ꯐꯕꯅꯤ, ꯕ꯭ꯔꯦꯗꯇꯁꯨ ꯖꯥꯝ ꯇꯩꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯤꯖꯕꯅꯤ." ꯂꯤꯂꯤꯅ ꯑꯃꯤꯠꯅ ꯃꯉꯣꯟꯗ ꯁꯥꯟꯅꯔꯦ ꯈꯪꯂꯗꯨꯅ ꯍꯥꯏꯈꯤ, "ꯑꯃꯤꯠ, ꯑꯩꯉꯣꯟꯗ ꯁꯥꯟꯅꯔꯛꯀꯅꯨꯀꯣ, ꯉꯁꯤꯗꯤ ꯖꯥꯝ ꯌꯥꯎꯗꯦ." ꯑꯃꯤꯠꯅ, "ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯍꯣꯔꯦꯟ ꯗꯗꯥꯅ ꯑꯃꯨꯛ ꯆꯣꯀ꯭ꯂꯦꯠ ꯂꯩꯕꯤꯅꯤ." ꯔꯣꯍꯤꯠꯅ, "ꯌꯦꯡꯉꯣ ꯑꯟꯇꯤ, ꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯔꯒꯦꯠ ꯇꯧꯔꯛꯂꯤꯁꯦ." ꯂꯤꯂꯤꯅ, "ꯑꯃꯤꯠꯇꯤ ꯌꯥꯝꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯕꯅꯤꯗ, ꯃꯥꯒꯤ ꯃꯊꯧ ꯃꯁꯛ ꯐꯖꯅ ꯈꯪꯕ ꯃꯤꯅꯤ" ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯕꯤꯈꯤ꯫ ꯑꯃꯤꯠꯅ, "ꯑꯟꯇꯤ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯌꯨꯔꯥ? ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯁꯤꯗ ꯍꯤꯡꯂꯤꯕꯁꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯕ ꯇꯥꯏ, ꯑꯗꯨꯅ ꯁ꯭ꯃꯥꯔꯠ ꯑꯣꯏꯅꯕ ꯆꯤꯀꯟ ꯆꯥꯕꯁꯨ ꯃꯔꯨ ꯑꯣꯏ." ꯂꯤꯂꯤꯅ ꯑꯃꯤꯠ ꯑꯗꯨ ꯆꯤꯀꯟ ꯆꯥꯅꯤꯡꯕꯒꯤ ꯇꯥꯠ ꯇꯧꯕꯅꯤ ꯈꯪꯂꯗꯨꯅ ꯍꯥꯏꯈꯤ, "ꯑꯣ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ, ꯆꯨꯝꯃꯦ, ꯁ꯭ꯃꯥꯔꯠ ꯑꯣꯏꯅꯕ ꯆꯤꯀꯟ ꯆꯥꯒꯗꯕꯅꯤ, ꯑꯗꯨꯅ ꯍꯣꯔꯦꯟ ꯆꯤꯀꯟ ꯊꯣꯡꯕꯤꯒꯦ." ꯔꯣꯍꯤꯠ ꯑꯦꯟꯊꯣꯅꯤꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯄꯥꯕꯗꯨꯗ ꯀꯔꯤ ꯄꯥꯎ ꯌꯥꯎꯔꯛꯀꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯦꯟꯊꯣꯅꯤꯅ, "ꯅꯪꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗꯨꯒꯤ 5-star ꯍꯣꯇꯦꯜꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯁꯩ ꯁꯛꯅꯕ ꯁꯤꯡꯒꯔ ꯑꯃ ꯀꯧꯔꯤ ꯍꯥꯏ, ꯃꯁꯤ ꯅꯪ ꯇ꯭ꯔꯥꯏ ꯇꯧꯁꯤꯜꯂꯨꯗꯅ, ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯥꯡꯍꯟꯕ ꯐꯠꯇꯦ."
ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯗꯨ ꯔꯣꯍꯤꯠꯇ ꯄꯤꯈꯤ꯫ ꯂꯤꯂꯤꯅ, ꯔꯣꯍꯤꯠꯇꯤ ꯗꯦ ꯇꯥꯏꯝꯗꯁꯨ ꯊꯕꯛ ꯁꯨꯔꯒ ꯀꯃꯥꯏꯅ ꯅꯨꯡꯗꯥꯡꯗ ꯏꯁꯩ ꯁꯛꯄ ꯉꯝꯗꯣꯏꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯥꯏꯅ ꯑꯦꯟꯊꯣꯅꯤꯗ ꯍꯥꯏꯈꯤ꯫ ꯑꯦꯟꯊꯣꯅꯤꯅ ꯂꯤꯂꯤꯗ ꯍꯥꯏꯈꯤ, ꯅꯨꯄꯤ, ꯅꯪꯒꯤ ꯅꯨꯄꯥꯅ ꯍꯥꯏꯕꯁꯤ ꯇꯥꯎ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯍꯤꯡꯅꯕꯅꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨ ꯊꯨꯡꯅꯕꯅꯤ꯫ ꯌꯨꯝꯗ ꯂꯩꯕ ꯅꯪꯅ ꯀꯩ ꯈꯪꯗꯅ? ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕꯁꯤꯗꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯍꯔꯥꯎꯕ ꯄꯤꯕ ꯉꯝꯕ ꯁꯤꯟꯐꯝꯅꯤ꯫ ꯔꯣꯍꯤꯠ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯃꯤꯠꯄꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩꯗ ꯁꯣꯅꯤꯌꯥꯅ ꯀꯥꯔ ꯃꯅꯨꯡꯗ ꯃꯁꯝ ꯍꯥꯠꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯕꯤꯟꯅ ꯎꯔꯗꯨꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯔꯣꯍꯤꯠꯇ ꯅꯨꯄꯤ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯈꯤ꯫ ꯔꯣꯍꯤꯠꯅ ꯌꯦꯡꯂꯨꯕꯗ ꯁꯣꯅꯤꯌꯥꯅ ꯃꯁꯝ ꯍꯥꯏꯒꯠꯇꯨꯅ ꯃꯤꯔꯔꯗ ꯌꯦꯡꯗꯨꯅ ꯂꯤꯞꯁꯇꯤꯛ ꯇꯩꯕ ꯑꯗꯨ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯃꯤꯟꯅ ꯎꯔꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯔꯣꯍꯤꯠꯀꯤ ꯊꯃꯣꯏꯗꯁꯨ ꯁꯣꯅꯤꯌꯥꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕꯒꯤ ꯌꯦꯅꯤꯡ ꯑꯃ ꯆꯣꯡꯕꯒꯨꯝꯅ ꯐꯤꯂꯝ ꯑꯁꯤꯗ ꯎꯍꯜꯂꯤ꯫ ꯃꯈꯣꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯑꯃꯨꯛꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯁꯣꯅꯤꯌꯥꯅ ꯃꯦꯀꯞ ꯇꯧꯕꯗꯨ ꯃꯕꯥꯅꯤꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯅꯤꯌꯥꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯞꯇꯨꯅ ꯍꯦꯟꯅ ꯐꯖꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯑꯃꯤꯠꯅ ꯃꯨꯟꯅ ꯌꯦꯡꯕ ꯑꯗꯨ ꯁꯣꯅꯤꯌꯥꯅ ꯎꯔꯝꯃꯤ꯫ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯒꯤ ꯈꯖꯥꯏꯗ ꯅꯞꯂꯤꯕ ꯑꯗꯨ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯒꯤ ꯁꯥꯏꯟ ꯇꯧꯔꯝꯃꯤ꯫ ꯁꯣꯅꯤꯌꯥ ꯑꯗꯨ ꯁꯥꯎꯔꯞ ꯇꯧꯈꯤ꯫ ꯑꯁꯨꯝꯅ ꯀꯥꯔ ꯑꯗꯨ ꯊꯧꯈꯤ꯫ ꯁꯣꯅꯤꯌꯥ ꯀꯥꯔꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯃꯥꯅ ꯃꯥꯒꯤ ꯈꯖꯥꯏꯗ ꯅꯞꯂꯤꯕ ꯑꯗꯨ ꯐꯖꯗꯦ ꯈꯟꯗꯨꯅ ꯂꯧꯊꯣꯛꯈꯤ꯫ ꯁꯣꯅꯤꯌꯥ ꯀꯥꯔꯗꯒꯤ ꯀꯨꯝꯊꯗꯨꯅ ꯆꯠꯂꯤꯉꯩꯗ ꯔꯣꯍꯤꯠꯅ ꯁꯥꯏꯀꯜꯒꯤ ꯃꯟꯗꯤꯂꯥ ꯈꯤꯡꯂꯛꯇꯨꯅ ꯁꯣꯅꯤꯌꯥꯗ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅ ꯁꯥꯏꯟ ꯇꯧꯈꯤ ꯑꯃꯗꯤ ꯁꯣꯅꯤꯌꯥꯁꯨ ꯍꯔꯥꯎꯖꯈꯤ꯫ ꯃꯥꯂꯤꯛ ꯌꯥꯝꯅ ꯁꯦꯟ ꯄꯥꯏꯕ ꯃꯣꯇꯣꯔ ꯁꯣꯞꯀꯤ ꯃꯄꯨꯅꯤ꯫ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯕꯨꯡ ꯑꯣꯏꯔꯤꯕ ꯃꯤꯁꯇꯔ ꯁꯛꯁꯤꯅꯥꯒ ꯎꯅꯈꯤ꯫ ꯃꯥꯂꯤꯛꯅ ꯁꯛꯁꯤꯅꯥꯗ ꯍꯥꯏꯈꯤ, ꯅꯪꯅ ꯑꯩꯒꯤ ꯃꯣꯇꯣꯔ ꯁꯣꯞ ꯑꯁꯤꯗ ꯂꯥꯛꯄꯁꯤꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯈꯤ꯫ ꯃꯥꯂꯤꯛ ꯑꯃꯗꯤ ꯁꯛꯁꯤꯅꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯃꯥꯂꯤꯛꯅ ꯁꯛꯁꯤꯅꯥꯕꯨ ꯁꯔꯖꯤ ꯍꯥꯏꯅ ꯀꯧꯏ꯫ ꯃꯥꯂꯤꯛꯅ ꯁꯔꯖꯤꯗ ꯍꯪꯈꯤ, ꯁꯔꯖꯤꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯁꯛꯁꯤꯅꯥꯅ, ꯑꯩ ꯀꯥꯔ ꯑꯃ ꯂꯩꯕ ꯄꯥꯝꯕꯗꯒꯤ ꯁꯨꯝ ꯂꯥꯛꯄꯅꯤꯗ ꯍꯥꯏꯈꯤ꯫ ꯃꯥꯂꯤꯛꯅ, ꯀꯥꯔꯗ ꯅꯠꯇꯦ, ꯑꯩꯒꯤ ꯄꯨꯟꯁꯤꯐꯥꯎ ꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯔꯣꯍꯤꯠꯄꯨ ꯃꯥꯂꯤꯛꯅ ꯀꯧꯈꯤ꯫ ꯔꯣꯍꯤꯠ, ꯌꯦꯁ ꯁꯔ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯥꯂꯤꯛꯅ, ꯁꯛꯁꯤꯅꯥ ꯑꯗꯨ ꯃꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯃꯗꯤ ꯀ꯭ꯔꯣꯔꯄꯇꯤꯅꯤ ꯍꯥꯏꯅ ꯁꯛ ꯇꯥꯛꯈꯤ꯫ ꯃꯥꯂꯤꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯔꯣꯍꯤꯠꯇ ꯍꯥꯏꯈꯤ, ꯌꯥꯝꯅ ꯑꯐꯕ ꯀꯥꯔ ꯑꯃ ꯑꯩꯒꯤ ꯃꯔꯨꯞꯁꯤꯗ ꯅꯪꯅ ꯁꯣ ꯇꯧ ꯍꯥꯏꯈꯤ꯫ ꯔꯣꯍꯤꯠꯅ ꯁꯛꯁꯤꯅꯥꯗ ꯌꯥꯝꯅ ꯐꯖꯔꯕ ꯀꯥꯔ ꯀꯌꯥ ꯎꯠꯈꯤ꯫ ꯁꯛꯁꯤꯅꯥꯅ ꯔꯣꯍꯤꯠꯇ ꯍꯪꯈꯤ, ꯅꯪꯅ ꯁꯦꯟ ꯂꯩꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯀꯥꯔ ꯑꯃ ꯂꯩꯅꯤꯡꯂꯕꯗꯤ ꯀꯔꯝꯕ ꯀꯥꯔ ꯈꯟꯒꯅꯤ ꯍꯥꯏꯅ? ꯔꯣꯍꯤꯠꯅ ꯍꯥꯏꯈꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯦꯟ ꯂꯩꯔꯗꯨꯅ ꯀꯥꯔ ꯑꯃ ꯂꯩꯔꯒꯗꯤ ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ꯫ ꯄꯤꯛꯇꯛ ꯇꯧꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯣꯍꯤꯠꯅ ꯂꯥꯛꯂꯒ ꯁꯛꯁꯤꯅꯥꯗ ꯍꯥꯏꯈꯤ, ꯁꯔ, ꯃꯁꯤꯒꯤ ꯀꯥꯔ ꯑꯁꯤ ꯄꯤꯛꯇꯛ ꯇꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯀꯥꯔꯅꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯃꯁꯤ ꯑꯣꯏꯅ ꯂꯧꯔꯣ ꯁꯔ ꯍꯥꯏꯈꯤ꯫ ꯁꯛꯁꯤꯅꯥꯅ, ꯃꯁꯤ ꯑꯣꯏꯅ ꯂꯩꯔꯒꯦ ꯍꯥꯏꯈꯤ꯫ ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯣꯍꯤꯠꯇ ꯍꯪꯈꯤ, ꯅꯪꯒꯤ ꯗꯨꯀꯥꯟ ꯃꯄꯨꯗ ꯃꯈꯣꯏ ꯍꯣꯇꯦꯜꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯤ ꯀꯧꯏ ꯍꯥꯏꯕꯗꯨ ꯅꯪ ꯍꯪꯂꯕ꯭ꯔꯣ? ꯔꯣꯍꯤꯠꯅ ꯈꯨꯝꯈꯤ, ꯍꯪꯗ꯭ꯔꯤ꯫ ꯃꯈꯣꯏ ꯍꯣꯇꯦꯜꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯦꯟꯅꯕꯅꯤ, ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒ ꯍꯪꯁꯤ ꯍꯥꯏꯈꯤ꯫ ꯔꯣꯍꯤꯠ ꯃꯥꯒꯤ ꯃꯔꯨꯞꯀ ꯃꯥꯂꯤꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯇꯨꯜꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯇꯨꯜ ꯃꯥꯒꯤ ꯃꯄꯥꯕꯨꯡꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯣꯍꯤꯠꯇ ꯑꯇꯨꯜꯅ ꯆꯪꯂꯛꯎ ꯍꯥꯏꯔꯝꯃꯤ꯫ ꯔꯣꯍꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯇꯨꯜꯒꯤ ꯔꯨꯝꯗ ꯍꯔꯥꯎꯅ ꯆꯪꯂꯛꯈꯤ꯫ ꯑꯇꯨꯜꯅ ꯍꯪꯈꯤ, ꯅꯣꯏ ꯏꯁꯩ ꯁꯛꯄꯒꯤ ꯍꯥꯏꯕꯗꯨꯔꯥ? ꯔꯣꯍꯤꯠꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯇꯨꯜꯅ, ꯐꯔꯦ, ꯅꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀ ꯂꯣꯏꯅꯅ ꯂꯥꯛꯎ, ꯑꯗꯨꯒ ꯑꯣꯗꯤꯁꯟ ꯑꯃ ꯂꯧꯒꯦ ꯍꯥꯏꯈꯤ꯫ ꯔꯣꯍꯤꯠꯅ, ꯁꯔ, ꯑꯩꯈꯣꯏꯒꯤꯗꯤ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯂꯩꯖꯗꯦ꯫ ꯇꯣꯅꯤꯅ ꯐ꯭ꯂꯨꯠ ꯈꯣꯡꯉꯒ ꯑꯩꯅ ꯏꯁꯩ ꯁꯛꯆꯕꯅꯤ꯫ ꯇꯣꯅꯤꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯇꯨꯜꯅ, ꯑꯩ ꯅꯣꯏꯒꯤꯗꯣ ꯌꯥꯕ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯁꯤꯗꯤ 5 ꯁ꯭ꯇꯥꯔ ꯍꯣꯇꯦꯜꯅꯤ꯫ ꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯁꯣ ꯇꯧꯕ ꯂꯥꯛꯄꯁꯤꯡꯅ ꯃ꯭ꯌꯨꯖꯤꯛ ꯕꯦꯟ ꯂꯩꯇꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯃꯅ, ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯕꯤꯖꯤꯅꯦꯁꯅꯤ, ꯑꯗꯨꯅ ꯅꯣꯏ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ, ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯗ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯣ ꯍꯥꯏꯈꯤ꯫ ꯁꯛꯁꯤꯅꯥꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯁꯣꯅꯤꯌꯥꯒꯤ ꯕꯔꯊꯗꯦꯒꯤꯗꯃꯛꯇ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯀꯌꯥ ꯋꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯄꯦꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯁꯣꯅꯤꯌꯥ ꯌꯥꯝꯅ ꯍꯔꯥꯎꯕ ꯎꯠꯈꯤ꯫ ꯁꯣꯅꯤꯌꯥꯒꯤ ꯃꯄꯥꯅ ꯍꯦꯄꯤ ꯕꯔꯊꯗꯦ ꯍꯥꯏꯅ ꯋꯤꯁ ꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯈꯤ꯫ ꯃꯄꯥꯅ ꯁꯣꯅꯤꯌꯥꯗ ꯍꯪꯈꯤ, ꯅꯪꯒꯤ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯧꯔꯥꯡ ꯇꯧꯔꯕ ꯍꯥꯏꯅ? ꯁꯣꯅꯤꯌꯥꯅ, ꯑꯇꯨꯜꯅ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯤ ꯍꯥꯏꯕꯅꯤ, ꯑꯗꯣ ꯑꯩꯒꯤ ꯕꯔꯊꯗꯦ ꯒꯤꯐꯇꯤ ꯀꯗꯥꯏ ꯍꯥꯏꯅ ꯍꯪꯈꯤ꯫
Mapana, nangi gifti mapana nang bungay doon na lairibani haiki. Sonia na, asing bagira dedi, Sonia adu haraw na mapada kolam laga, birthday gi gift adu yeng batholaki. Sonia na haraw na thong adu hang lubadadi, Rohit lep to na lairami. Mabani ngay ha, wa amata haina dana lairingay da, Sonia gi mapana, gift adu kamdaw gi haina hanglaki. Sonia na, Rohita mun na yeng laga, asuki matik phazay haiki. Mapa aduna amukasu color di kamdaw ba haina hanglaki. Sonia Rohit ki mamay da paira duna haiki. Yamna nana phazay haiki. Mapa aduna aduga kaigi thawdriba haina haiki. Rohit na car gi ki adu Sonia da piki. Sonia na nok laduna haiki. Nang se ki na function tawba mira haina. Rohit na maduni nangi temperament gi matung inna haibani. Sonia na ay nang na haido gyan tadre. Fazina gyan tana ba hayu haiki. Rohit na, nangi gipse amukta yeng biyu haiki. Sonia na, ay di yengi na haiki. Rohit na, gipto ay nati, tu, ada layriba karsini hay bagi sign tawki. Sonia na su, nang nati ba, ada gi karsini ko hay na sign tawki. Sonia pamjana kar adugi manakta changlak na haiki. Sidi yam na fazay na, nang di kari khali hay na Rohit tasu hangki. Rohit na, yamna phazay haiki. Adubu, kaisu laitana manghanbadi tawganu. Maramdi natural beauty se yamna simple oiba mawongda hekta mangan bane haiki. Sonia na, hoy nangi pointo ay khangjare haiki. Sonia na Rohit ki maming khangningbagi mami ubaduda Rohit na, magi maming Rohit kawi hairamlaga ki adu Sonia da piramlaga chatki. Adubu tung hanna Rohit na, miss nangi mingdi haiki. Sonia na, aigi ming Sonia. Rohit na, happy birthday hairamki. Sonia na su haraw na thank you haiki. Rohit amadi Tony isay sake tawringay da khanghawdana English song tharakpa tarami. Maduda Rohit amadi Tony na kanano hay na yenglami. Tony na, Rohit asidi ekhoy ge boss ki masanupa aduni ne. Ma khangni, ekhoy bo isay sakhandaba natro. Haujikti magi isay saknaba mi leitre. Ado ay taroke yengu, hay bagi sign tawramnaga Tony chatki. Somdana Sonia da magi friend mayam na wish piba adu Rohit na haraw na nungay na yengjerami. Sonia da Atul na happy birthday gi wish pidu na haiki. Sonia ngasidi nang siyam na phazay. Sumay na mamangda nang amuk pawba tawdribra hay na khali. Sonia na nok laduna haiki. Phazaba haibase achambada su lay haibaduni haiki. Adum na tawringay duda Tony na music ki line adu may satok tuna music adu lephanki. Aduga Rohita magi isay adu sagloo haibagi sign tawki. Atul na Sonia da haiki. Music se kayrabano khangdre ay amukta yengluki ge hairamlaga chatki. Tanja aduda yamna phazaba mayek na laitengba amadi pukning huba wahay na lengba isay ama Rohit na nganglai. Maduda mayamna pukning sang na tanaki. Sonia na Rohit hay na machinda sonki. Tanja aduda volunteer amana may hablak tuna English ki isay adu makhata na khonglaki. Rohit ngangliba sur adu leptuna mathawai nungaitana sangki. Sonia na makhata na taningba na maram oidega English ki isay adu lephalaga Rohita. Isay adu makhata ra u haina Sonia na sign tawki. Asumna Rohit na yamna phazaba isay ama sakki. Mayam su haraw na magi isay adu taki. Inspector Kadam amadi Cindy Malika mafam amada unaki. Malik na, kay ginunoy na mafam asida ay bukawrise. Inspector Kadam na, ekhoy khudong thiba amada tare haiki. Inspector Cindy na Malik ta haiki. Nang newspaper padraba male. Ngasi numidang may thani haiba drugsing adu ngarang numidang may thakre. Malik na yamna ngakna may thakre haiba. Adubu ay di party dagi advance hana lawrure. Kadam na, adugi damaktadi wagano. Aykoy na checkshin na thamawba million 100 muki oigidaba potu di checkshin na layri. Ama ronda na kana kumba khara na thigalakadra haina pakhatabadi natte. Cindy na aduna aykoy gi share khara di piu haiki. Malik na saurap na mikub asida phau share piu hairiba hairam naga chakhi. Anthony na newspaper adu pana magi nupi Lily da haiki. Yengo police na crore kaya gi oigidaba drug phaduna mai thakre hai. Asigumba oidaba paw kaya na aibu apangba siri. Lily na sauning na nang ni imungge wakhal khandabida prithibida tawriba singse adum nainaduna leiro. Newspaper do phulaga noodles olakpa yabra ba. Rohit hoisu barage chabage sensu amata pirakte.
ꯑꯩ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯑꯃꯤꯠ ꯑꯗꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯤꯂꯤꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯥꯅꯁꯨ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯔꯨꯝꯗ ꯑꯃꯨꯛ ꯆꯠꯈꯤ꯫ ꯑꯦꯟꯊꯣꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤ, ꯔꯣꯍꯤꯠꯇꯣ ꯃꯥꯒꯤ ꯁꯦꯂꯔꯤ ꯐꯪꯗꯕꯒꯤ ꯑꯣꯏꯔꯝꯅꯤꯗ, ꯍꯧꯖꯤꯛ ꯄꯤꯗ꯭ꯔꯕꯁꯨ ꯀꯣꯟꯅ ꯇꯞꯅ ꯃꯔꯥꯏ ꯄꯤꯖꯔꯛꯁꯅꯤ꯫ ꯂꯤꯂꯤꯅ, ꯄꯣꯠ ꯆꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯥꯡꯈꯠꯂꯛꯄꯅꯦ, ꯆꯥꯔꯝꯗꯥꯏꯗꯗꯤ ꯂꯣꯏꯅ ꯆꯥꯃꯤꯟꯅꯔꯦ, ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯃꯦꯅꯦꯖ ꯇꯧ ꯍꯥꯏꯕꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯑꯃꯤꯠ ꯑꯗꯨ ꯃꯥꯒꯤ ꯁꯦꯝꯄꯨ ꯄꯨꯊꯣꯔꯛꯇꯨꯅ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯃꯤ꯫ ꯂꯤꯂꯤꯅ ꯀꯩꯅꯣ ꯍꯪꯈꯤ꯫ ꯑꯃꯤꯠꯅ, ꯑꯩꯒꯤ ꯁꯦꯝꯄꯨꯅꯦ, ꯑꯗꯨꯒ ꯑꯩꯒꯤ ꯗꯗꯥꯗ ꯉꯥꯡꯕꯤꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯈꯤ꯫ ꯂꯤꯂꯤꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯈꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨ ꯀꯩꯅꯣ? ꯁꯦꯟ ꯈꯔꯁꯦ ꯄꯤꯕꯒꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯉꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯪꯅ꯫ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯅꯕ ꯇꯧꯔꯣ ꯍꯥꯏꯈꯤ꯫ ꯑꯃꯤꯠꯅ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯑꯦꯟꯊꯣꯅꯤ ꯑꯃꯗꯤ ꯂꯤꯂꯤꯅ ꯈꯥꯝꯈꯤ, ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯅ ꯑꯃꯤꯠ ꯆꯠꯈꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯔꯣꯍꯤꯠ ꯑꯗꯨ ꯃꯈꯣꯏꯒꯤ ꯔꯨꯝꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯑꯟꯇꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅ ꯍꯪꯈꯤ꯫ ꯂꯤꯂꯤꯅ, ꯑꯃꯤꯠꯇꯣ ꯑꯩꯉꯣꯟꯗ ꯁꯥꯎꯔꯝꯂꯒ ꯀꯔꯤꯃꯠꯇ ꯆꯥꯗꯕꯤ ꯆꯠꯈ꯭ꯔꯦ꯫ ꯔꯣꯍꯤꯠꯅ, ꯑꯟꯇꯤ ꯑꯩ ꯑꯃꯤꯠꯇꯣ ꯑꯃꯨꯛꯇ ꯌꯦꯡꯂꯧꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯤꯠꯄꯨ ꯊꯤꯔꯛꯈꯤ꯫ ꯑꯃꯤꯠꯅ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯔꯗꯨꯅ ꯍꯪꯈꯤ, ꯑꯃꯤꯠ ꯀꯩꯗꯧꯔꯦ? ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯗꯅ ꯆꯠꯈꯤ ꯍꯥꯏ, ꯑꯟꯇꯤꯗꯣ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯑꯃꯤꯠꯅ, ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯉꯣꯟꯗ ꯆꯩꯔꯤꯕ? ꯔꯣꯍꯤꯠꯅ ꯍꯪꯈꯤ꯫ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯃꯤꯠꯅ, ꯃꯥꯅ ꯍꯥꯏꯔꯤꯕ ꯅꯪꯅ ꯕꯔꯥꯒꯤ ꯁꯦꯟ ꯄꯤꯗꯦ ꯍꯥꯏ꯫ ꯔꯣꯍꯤꯠꯅ ꯍꯥꯏꯈꯤ, ꯑꯟꯇꯤꯅ ꯍꯥꯏꯔꯤꯗꯣ ꯂꯥꯟꯗꯦ꯫ ꯑꯃꯤꯠꯅ ꯍꯪꯈꯤ, ꯀꯩꯒꯤ ꯂꯥꯟꯗ꯭ꯔꯤꯕ? ꯔꯣꯍꯤꯠꯅ ꯍꯥꯏꯈꯤ, ꯑꯃꯤꯠ, ꯇꯥꯏꯕꯪꯁꯤꯗ ꯎꯄꯥꯏ ꯂꯩꯇꯕ ꯍꯥꯏꯕ ꯑꯃ ꯂꯩ, ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯅꯤ, ꯑꯟꯇꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯑꯗꯨꯅ ꯃꯦꯅꯦꯖ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯏ꯫ ꯅꯪꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯈꯛꯇ ꯎꯕꯅꯤ, ꯃꯥꯅ ꯁꯤꯡꯊꯔꯤꯕ ꯄꯤꯔꯥꯡꯗꯤ ꯅꯪ ꯑꯩꯅ ꯎꯗꯦ, ꯑꯗꯨꯒ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯒꯨꯝꯕꯅꯤ꯫ ꯑꯃꯤꯠꯅ, ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯁꯨ ꯅꯠꯇꯅ꯫ ꯔꯣꯍꯤꯠꯅ, ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯏꯃꯥꯗꯒꯤ ꯇꯥꯗꯅ ꯅꯨꯡꯁꯤ꯫ ꯑꯃꯤꯠꯅ, ꯗꯗꯥ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯤꯕ ꯀꯩꯒꯤꯅꯣ? ꯔꯣꯍꯤꯠꯅ ꯈꯨꯝꯈꯤ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯈꯪꯖꯗꯦ, ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄ꯭ꯔꯣꯃꯤꯁ ꯇꯧꯗꯨꯅ ꯍꯥꯏꯔꯤ, ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯏꯄꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯨꯗꯤ ꯑꯃꯠꯇ ꯂꯩꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯃꯤꯠ ꯑꯃꯗꯤ ꯔꯣꯍꯤꯠ ꯀꯣꯟꯅꯈꯤ꯫ ꯁꯣꯅꯤꯌꯥ ꯑꯉꯥꯡꯕ ꯔꯣꯁ ꯑꯃ ꯄꯥꯏꯗꯨꯅ ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯇꯨꯜꯅ, ꯀꯅꯥꯒꯤ ꯋꯥꯈꯜꯗꯅꯣ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯍꯥꯏꯈꯤ꯫ ꯁꯣꯅꯤꯌꯥꯅ, ꯅꯪꯗꯤ ꯀꯅꯥꯒꯤ ꯃꯥꯟꯒꯦ? ꯑꯇꯨꯜꯅ, ꯔꯣꯍꯤꯠꯀꯤ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯒꯤ ꯑꯣꯏꯔꯨꯅꯤ? ꯁꯣꯅꯤꯌꯥꯅ, ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯇꯨꯜꯅ, ꯅꯍꯥꯟ ꯅꯣꯡꯃ ꯅꯪꯒ ꯃꯥꯒ ꯌꯦꯡꯅꯔꯒ ꯃꯤꯠꯀ ꯊꯥꯅꯔꯤꯕ ꯃꯦꯁꯦꯖꯇꯣ ꯑꯩ ꯈꯪꯕ, ꯆꯨꯝꯗ꯭ꯔꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯁꯣꯅꯤꯌꯥꯅ, ꯈꯔ ꯆꯨꯝꯃꯦ ꯍꯥꯏꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯀ꯭ꯔꯨꯖꯀꯤ ꯇꯤꯀꯦꯠ ꯌꯧꯔꯛꯂꯦ ꯍꯥꯏꯈꯤ꯫ ꯀ꯭ꯔꯨꯖ ꯍꯥꯏꯕꯗꯤ ꯖꯍꯥꯖꯇ ꯀꯣꯏꯕ ꯆꯠꯄꯕꯨꯅꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯏꯈꯤ, ꯑꯇꯨꯜ, ꯄꯨꯡ 4ꯗꯅꯤꯀꯣ, ꯁꯤꯡꯒꯥꯄꯨꯔꯗꯅꯦ꯫ ꯁꯣꯅꯤꯌꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ, ꯑꯗꯣ ꯑꯩꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯇꯨꯜ ꯑꯃꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯅ ꯆꯠꯂꯨꯁꯤ ꯍꯥꯏꯈꯤ꯫ ꯁꯣꯅꯤꯌꯥꯅ, ꯑꯩ ꯃꯨꯠ ꯂꯩꯇꯦ ꯍꯥꯏꯕ꯫ ꯑꯇꯨꯜꯅ, ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯒꯨꯝꯕ ꯔꯣꯍꯤꯠ ꯂꯥꯛꯂꯗꯤ ꯅꯪ ꯂꯥꯛꯀꯗ꯭ꯔꯥ ꯍꯪꯈꯤ꯫ ꯁꯣꯅꯤꯌꯥ ꯑꯗꯨ ꯔꯣꯍꯤꯠꯀꯤ ꯃꯤꯡ ꯄꯟꯕꯗ ꯃꯁꯥ ꯑꯗꯨ ꯈꯪꯇꯦꯛ ꯇꯦꯛꯈꯠꯂꯛꯏ ꯑꯗꯨꯒ ꯍꯔꯥꯎꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯛꯏ꯫ ꯑꯇꯨꯜꯅ ꯔꯣꯍꯤꯠꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ, ꯑꯩꯅ ꯃꯥꯕꯨ ꯏꯁꯩ ꯁꯛꯅꯕ ꯍꯥꯏꯅꯈ꯭ꯔꯕꯅꯦ ꯍꯥꯏꯈꯤ꯫ ꯁꯣꯅꯤꯌꯥꯅ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯔꯥ ꯍꯪꯈꯤ꯫ ꯑꯇꯨꯜꯅ, ꯑꯁꯦꯡꯕꯅꯦ, ꯑꯩꯅ ꯃꯥꯗꯁꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ 10,000 ꯄꯤꯈ꯭ꯔꯕꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯅꯤꯌꯥꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯑꯗꯨꯅ ꯅꯪ ꯂꯥꯛꯂꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯁꯣꯅꯤꯌꯥꯅ, ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯈꯤ꯫ ꯀ꯭ꯔꯨꯖ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯑꯗꯨ ꯎꯗ꯭ꯔꯕꯗ ꯌꯥꯝꯅ ꯋꯥꯖꯕꯒ ꯂꯣꯏꯅꯅ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯁꯣꯅꯤꯌꯥꯅ ꯍꯥꯏꯈꯤ, ꯀꯦꯞꯇꯦꯟ, ꯖꯍꯥꯖ ꯑꯁꯤ ꯃꯤꯅꯤꯠ 5ꯇꯪ ꯆꯣꯟꯊꯕ ꯌꯥꯔꯣꯏꯗ꯭ꯔꯥ? ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯥꯛꯀꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ꯫ ꯀꯦꯞꯇꯦꯟ ꯑꯗꯨꯅ, ꯖꯍꯥꯖꯇꯤ ꯃꯇꯝ ꯆꯞ ꯆꯥꯅ ꯆꯠꯀꯗꯕꯅꯤ, ꯑꯗꯨꯅ ꯑꯩ ꯃꯗꯨ ꯉꯝꯖꯔꯣꯏ ꯍꯥꯏꯈꯤ꯫ ꯖꯍꯥꯖ ꯑꯗꯨꯁꯨ ꯊꯧꯕ ꯍꯧꯈꯤ꯫ ꯁꯣꯅꯤꯌꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯁꯣꯅꯤꯌꯥꯒꯤ ꯃꯔꯨꯞ ꯑꯃꯅ, ꯔꯣꯍꯤꯠꯇꯣ ꯂꯥꯛꯇꯧꯕ ꯃꯥꯟꯗ꯭ꯔꯦꯗ, ꯂꯥꯛꯂꯒꯁꯨ ꯀ꯭ꯔꯨꯖ ꯑꯁꯤꯗ ꯌꯥꯎꯕꯒꯤ ꯆꯥꯟꯁꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯈꯤ꯫ ꯑꯇꯨꯜꯅ, ꯑꯩꯒꯤ 10,000ꯗꯣ ꯃꯥꯡꯂꯕ ꯍꯥꯏꯈꯤ꯫ ꯁꯣꯅꯤꯌꯥꯅ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯅ ꯑꯗꯨꯗ ꯈꯜꯂꯒ ꯂꯩꯔꯤ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯪꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯔꯣꯍꯤꯠꯀꯤ ꯏꯁꯩ ꯁꯨꯔ ꯑꯃ ꯃꯥꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯁꯣꯅꯤꯌꯥ ꯑꯗꯨ ꯔꯣꯍꯤꯠ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯣꯅꯤꯌꯥꯅ ꯔꯣꯍꯤꯠ ꯑꯗꯨ ꯎꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫
Cruise aduda lakliba miyoy khudingmakna haraurami aduga Rohitna phajaba isai ama saktuna harauna makhoi cruise adu laki mayamga harauna Rohit adu leiringaida Soniana Rohit ki makhut adu chinglaga purakhi aduga Soniana Rohita hangki aidi yamna pakhalore nang laktre haina nang bukaida leiruge Rohitna aidi pung ahum watlingaidi laklaga leiki khangde ahingsu tumba yakhidi haraubana Soniana di magi wakhalda tumba yadre hairibai khalami adubu Rohiti jahas ahamba tongba fangbage yamna haraubaduni mangonda phawribadu Soniana su haiki aishu tumba yakhide Rohitna nangshu ahambara hangki Soniana ahamba haibadi Rohitna ahamba haibadi yamna harauba nungaiba leidana Soniana man khaliba du Rohitna khanglaboi khalladuna Rohita haiki nangna ngangba khudingda aigi thamoida ihul yawbagum tawi ai nangonda haibadi ngamde adubu kaiguma matamda thawa michaksingna aigi thakta tarakpagumna sukhanje hairingaida Rohit adu atopa nupi sing kharana laklaga photo kapagi damakta puthoki maduda Sonia adu yamna sauningki Soniana amu Rohit ki makhut paiduna mafam amada amuk laklami Soniana haiki sidadi mi kanasun leitre ado aikhoigi warido koda yaukhre Rohitna nangna thawan haiba matangido yaukrabani Soniana hoise aina haibado loina kawkhre ado nangdi kai khange Rohitna haiki aidi aigi manglan se mangphaunare haina khalli Soniana magi wakhalda hairiboi khalladuna harauna haiki kari haiba nangi manglan mangphaunare haiba Rohitna loina di natte kharadi mangphaunare haitare Soniana aisu khara phawre haiki Rohitna kaino nangdi cruise kayara chakhraba natra aduga kaigi khara hairino Soniana kaino nangna ngasaidagi hairisi jahas ki matangdaro Rohitna mani ado nangdi kaini na khallino Soniana ikai boy lakpoi marai khatpaga loinana nang ai hairingaida nupi ama laklaga Rohit adu kauthoklaga nupi adugi makhuda yekliba love sign aduda Rohit mage ming thabiyu haiki Rohitna su thabiki makhoina tawriba sing adu Sonia amadi Tony na yengki Rohitna nupi adugi makhuta magi ming thaba loirabada nupi aduna thank you haipaga loinana Rohita konbi badu Soniana urabada sauduna chatki Rohit Soniana sauna chatki badu urabada Rohit Sonia gi manakta chatki Rohit magi manau nupada thana basithi ama irami somdana Sonia yamna sauningna magi kada murum sonduna leirami Soniana mana aigi mangda lenadana tawri maha khaktana te nupase aise kanano khangre adumna hairingai aduda room adugi thong adu thilaki maduda Soniana hairami Rohit soinana oiramgani aingonda haijaba lakpa oiramni mana horen hayak tuise Sonia I'm sorry haina asumna thong adu Soniana hanglubada atul oirami Soniana nang oire atulna nang kanabu lakani haina khalam libano hangki Soniana nang nataba kanabu aina khalludoino atulna ngasidi nangi wangang yamna tongalina Soniana ngasigi evening gi program asi aina nangbu pungawnga holodabane haiki Tonina magi marup Rohita haiki kaino hojipau karimata dress ready tawdrisibo Rohitna nang madugi coat adu litlaga saturira haiki Tonina kaigino sisu yamna phajaba coat ne aina church kabada sizinabane Rohitna yengo program gi invitation da hairise dinner jacket litkadabani hairise Tonina adudi aikhoigi di leite karamaina tawgani ngasigi Christmas program se yawaroi ko haiki Rohitna ibani di sida oina tawrasi haiki Tony thawai nungaitana leiringaida wakhal ama lakpadagi Tony laundry fee istri takpa mi saduna mi dagi puri khongrau lawki Atulga Soniaga phaminaduna leiringaida Rohit amadi Tony adu yamna fajaba dress suit lituna laki maduda nupi amana Rohita rose ama piki maduda Rohitna Sonia adu nungaitre khangladuna rose adu Sonia da amuk piki maduda Soniana rose adu atulda amuk piki Rohitna Sonia da haiki kaigino aina piba rose mingonda amuk piride Soniana su haiki chap mane nangna mina pirakpa rose to aingonda pirakledudi Atulna Sonia ado sigi rose ai kari tawduino Soniana atulda haiki nangi khutna rose pai base yamna phajai haiki Atulna
ꯑꯗꯨꯕꯨ ꯑꯩꯗꯤ ꯔꯣꯁꯁꯦ ꯑꯦꯂꯔꯖꯤ ꯑꯣꯏ ꯍꯥꯏꯔꯒ ꯍꯥꯊꯤ ꯈꯟꯈꯤ ꯑꯃꯗꯤ ꯔꯣꯁ ꯑꯗꯨ ꯑꯇꯨꯜꯗ ꯍꯨꯟꯗꯣꯔꯛꯄꯗ ꯇꯣꯅꯤꯅ ꯑꯣꯛꯈꯤ ꯁꯣꯝꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯦꯖꯤꯛꯁꯤꯌꯥꯟ ꯑꯅꯤ ꯈꯔ ꯗꯤꯂꯦ ꯇꯧꯔꯕꯁꯨ ꯃꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯦꯖꯤꯛ ꯁꯣ ꯇꯧꯒꯅꯤ ꯍꯥꯏꯈꯤ ꯁꯣꯝꯗꯅ ꯃꯦꯖꯤꯛꯁꯤꯌꯥꯟ ꯑꯗꯨ ꯇꯣꯅꯤꯅ ꯄꯨꯈꯤꯕ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯇꯣꯅꯤ ꯔꯣꯁ ꯑꯗꯨ ꯅꯨꯄꯤ ꯑꯃꯗ ꯄꯤꯈꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯪꯈꯤ ꯇꯣꯅꯤꯅ ꯃꯁꯤꯅꯤ ꯅꯨꯡꯁꯤꯕꯒꯤ ꯃꯦꯖꯤꯛ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯇꯣꯅꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯩ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅ ꯂꯤꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨ ꯃꯦꯖꯤꯛꯁꯤꯌꯥꯟꯒꯤ ꯑꯣꯏꯕꯅ ꯑꯉꯛꯄꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ ꯇꯣꯅꯤꯅ ꯑꯗꯨꯝꯅ ꯉꯛꯇꯨꯅ ꯂꯩꯔꯤꯉꯩꯗ ꯄꯤꯖꯟ ꯑꯃꯁꯨ ꯃꯥꯒꯤ ꯈꯨꯗꯥꯡꯗꯒꯤ ꯊꯣꯛꯂꯛꯈꯤ ꯃꯗꯨꯗ ꯇꯣꯅꯤꯅ ꯄꯤꯖꯟ ꯑꯗꯨ ꯊꯥꯗꯣꯛꯈꯤ ꯄꯤꯖꯟ ꯑꯗꯨ ꯑꯇꯨꯜꯗ ꯑꯃꯨꯛ ꯇꯣꯡꯂꯛꯇꯨꯅ ꯍꯥꯏꯖꯤꯟꯈꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯟ ꯑꯗꯨ ꯄꯤꯈꯤ ꯑꯗꯨꯕꯨ ꯃꯦꯖꯤꯛꯁꯤꯌꯥꯟꯒꯤ ꯔꯨꯃꯥꯟ ꯑꯣꯏꯕꯅ ꯔꯨꯃꯥꯟ ꯑꯗꯨ ꯆꯤꯡꯂꯤꯕ ꯃꯈꯩ ꯂꯣꯏꯕ ꯅꯥꯏꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯔꯣꯍꯤꯠ ꯑꯗꯨ ꯃꯦꯖꯤꯛꯁꯨ ꯍꯩꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯔꯣꯍꯤꯠꯇ ꯃꯌꯥꯝꯅ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯅ ꯋꯤꯁ ꯄꯤꯈꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯕꯗꯒꯤ ꯃꯥꯒꯤ ꯃꯃꯥꯏ ꯑꯗꯨ ꯂꯤꯞꯁꯇꯤꯛ ꯉꯥꯛꯇ ꯇꯩꯔꯝꯃꯤ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯦꯔꯤ ꯈ꯭ꯔꯤꯁꯃꯥꯁ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥ ꯑꯗꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯑꯣꯡ ꯇꯧꯈꯤ ꯔꯣꯍꯤꯠꯅ ꯀꯩꯗꯧꯔꯦ ꯑꯩꯉꯣꯟꯗ ꯋꯤꯁ ꯄꯤꯔꯔꯣꯏꯗ꯭ꯔꯣ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥꯅ ꯅꯪꯒꯤ ꯃꯥꯏꯁꯦ ꯄꯣꯁꯇꯔꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯅ ꯋꯤꯁ ꯄꯤꯅꯕ ꯖꯒꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯁꯣꯅꯤꯌꯥ ꯆꯠꯈꯤ ꯁꯣꯅꯤꯌꯥꯒꯤ ꯃꯈꯨꯠꯇ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯔꯝꯃꯤ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯕꯨ ꯊꯤꯔꯛꯈꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯃꯥꯅ ꯎꯈꯤ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯍꯪꯈꯤ ꯁꯣꯅꯤꯌꯥꯅ ꯀꯩꯒꯤ ꯃꯗꯨꯗ ꯂꯥꯎꯔꯤꯅꯣ ꯅꯨꯄꯥ ꯊꯣꯛꯂꯗꯤ ꯃꯈꯥꯗ ꯂꯥꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯈꯤ ꯔꯣꯍꯤꯠꯅ ꯂꯥꯛꯇꯨꯅ ꯁꯣꯅꯤꯌꯥꯗ ꯍꯪꯈꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯣꯅꯤꯌꯥꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯁꯤꯗ ꯅꯪꯕꯨ ꯎꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯌꯨ ꯊꯛꯂꯤꯁꯦ ꯔꯣꯍꯤꯠꯅ ꯍꯪꯈꯤ ꯀꯔꯤ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯌꯨ ꯊꯛꯂꯤꯁꯦ ꯁꯣꯅꯤꯌꯥꯅ ꯍꯥꯏꯈꯤ ꯅꯪꯅ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ ꯑꯩꯗꯤ ꯋꯥꯒꯦꯔ ꯅꯨꯡꯉꯥꯏꯒꯦꯔ ꯌꯨ ꯊꯛꯏ ꯃꯥꯅꯁꯨ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤ ꯅꯪꯅ ꯅꯨꯄꯤꯁꯤꯡꯒ ꯑꯩꯒ ꯃꯥꯡꯗ ꯂꯦꯟꯅꯕ ꯔꯣꯍꯤꯠꯅ ꯑꯩ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯃꯈꯣꯏꯅ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩꯔꯦ ꯁꯣꯅꯤꯌꯥꯅ ꯅꯪꯒꯤ ꯃꯥꯏꯗꯨꯕꯨ ꯅꯪꯅ ꯎꯖꯗ꯭ꯔꯤꯕ꯭ꯔꯣ ꯕꯥꯕꯨꯟ ꯍꯥꯏꯕ ꯌꯣꯡꯗꯣ ꯃꯥꯜꯂꯦ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯗꯒꯤ ꯌꯨ ꯕꯣꯇꯜ ꯑꯗꯨ ꯂꯧꯔꯒ ꯌꯨ ꯑꯗꯨ ꯊꯛꯈꯤ ꯔꯣꯍꯤꯠꯅ ꯌꯨ ꯉꯥꯎꯔꯒ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ ꯅꯪꯅ ꯑꯇꯨꯜꯒ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯟꯅꯕ ꯅꯠꯇ꯭ꯔꯣ ꯁꯣꯅꯤꯌꯥꯅ ꯃꯗꯨ ꯅꯪꯅ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯔꯣꯍꯤꯠꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯇꯧꯖꯧ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥꯅ ꯍꯥꯏꯈꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯔꯣꯍꯤꯠꯅ ꯅꯪ ꯎꯗ꯭ꯔꯣ ꯌꯨ ꯊꯛꯂꯤꯁꯦ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥꯅ ꯅꯪ ꯀꯩꯒꯨꯝꯕ ꯌꯨ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯈꯤ ꯔꯣꯍꯤꯠꯅ ꯌꯨ ꯑꯗꯨ ꯂꯣꯏꯅ ꯊꯛꯈꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥꯅ ꯁꯥꯎꯔꯗꯨꯅ ꯔꯣꯍꯤꯠ ꯑꯗꯨ ꯏꯟꯊꯨꯕꯗ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯏꯄꯥꯛꯇ ꯑꯣꯏꯅ ꯇꯥꯈꯤ ꯃꯈꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯂꯥꯏꯐ ꯕꯣꯠ ꯑꯗꯨꯗ ꯃꯈꯣꯏ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨꯗ ꯁꯣꯅꯤꯌꯥ ꯑꯃꯗꯤ ꯔꯣꯍꯤꯠ ꯂꯥꯎꯈꯠꯂꯛꯈꯤ ꯔꯣꯍꯤꯠꯅ ꯖꯍꯥꯖꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥꯅ ꯎꯗ꯭ꯔꯕꯣ ꯅꯪꯕꯣ ꯖꯍꯥꯖꯁꯤ ꯆꯠꯈ꯭ꯔꯦ ꯔꯣꯍꯤꯠꯅ ꯍꯥꯏꯈꯤ ꯃꯁꯤ ꯄꯨꯝꯅꯃꯛꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯈꯤ ꯁꯣꯅꯤꯌꯥꯅ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯂꯦꯟꯅꯔꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯌꯨ ꯊꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯈꯤ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯀꯔꯤꯃꯠꯇ ꯈꯟꯗꯅ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯥ ꯁꯣꯅꯤꯌꯥꯅ ꯀꯩꯒꯤ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯔꯤꯅꯣ ꯃꯊꯛꯇꯅ ꯐꯖꯔꯕ ꯑꯇꯤꯌꯥ ꯑꯗꯨꯒ ꯅꯥꯃꯤꯕ ꯅꯨꯡꯁꯤꯠꯅ ꯂꯩꯇꯦꯡꯕ ꯃꯐꯝꯁꯤꯗ ꯔꯣꯍꯤꯠꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯈꯤ ꯐꯔꯦ ꯐꯔꯦ ꯏꯁꯤꯡ ꯈꯧꯔꯥꯡꯕ ꯃꯇꯝꯗꯅ ꯊꯨꯝꯍꯤ ꯆꯦꯟꯕ ꯏꯁꯤꯡꯁꯦ ꯊꯛꯑꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯏꯪꯕ ꯃꯇꯝꯗꯅꯅꯦ ꯑꯇꯤꯌꯥꯁꯦ ꯑꯣꯏꯅ ꯐꯖ ꯁꯨꯞꯄꯣ ꯍꯥꯏꯈꯤ ꯑꯗꯨꯝꯅ ꯔꯣꯍꯤꯠꯅ ꯁꯥꯎꯅꯤꯡꯅ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯄꯗ ꯁꯣꯅꯤꯌꯥꯅ ꯑꯥꯏꯂꯦꯟ ꯑꯃ ꯂꯩꯔꯦ ꯑꯥꯗ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯔꯣꯍꯤꯠ ꯑꯥꯏꯂꯦꯟ ꯑꯗꯨ ꯇꯝꯅ ꯕꯣꯠ ꯑꯗꯨ ꯍꯣꯟꯗꯨꯅ ꯂꯥꯛꯈꯤ ꯑꯥꯏꯂꯦꯟ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯁꯣꯅꯤꯌꯥꯅ ꯃꯐꯝ ꯑꯗꯨꯒꯤ ꯐꯖꯕꯗꯨ ꯎꯔꯨꯔꯒ ꯁꯣꯅꯤꯌꯥꯅ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯔꯣꯍꯤꯠꯅ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ ꯅꯨꯄꯤꯅꯦꯅ ꯇꯦꯅꯋꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ ꯃꯗꯨ ꯍꯥꯏꯔꯨꯔꯒ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯁꯣꯅꯤꯌꯥ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯔꯝꯗꯦ ꯔꯣꯍꯤꯠꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯣꯏꯅ ꯌꯦꯡꯂꯨꯕꯗ ꯁꯣꯅꯤꯌꯥ ꯀꯪꯐꯥꯜ ꯑꯗꯨꯗ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯨ ꯔꯣꯍꯤꯠꯅ ꯎꯔꯝꯃꯤ ꯔꯣꯍꯤꯠꯁꯨ ꯀꯪꯐꯥꯜ ꯑꯗꯨꯗ ꯀꯨꯝꯈꯤ ꯔꯣꯍꯤꯠꯅ ꯃꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯂꯥꯎꯈꯤ ꯑꯗꯨꯝꯅ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯂꯥꯏꯐ ꯕꯣꯠ ꯑꯗꯨ ꯑꯊꯥꯞꯄ ꯃꯐꯝ ꯑꯃꯗ ꯇꯥꯎꯊꯣꯛꯈꯤꯕ ꯑꯗꯨ ꯎꯔꯗꯨꯅ ꯔꯣꯍꯤꯠꯅ ꯉꯥꯏꯈꯣ ꯍꯥꯏꯅ ꯂꯥꯎꯈꯤ ꯔꯣꯍꯤꯠꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯤꯉꯩꯗꯨꯗ ꯁꯣꯅꯤꯌꯥꯅ ꯍꯔꯥꯎꯅ ꯔꯣꯍꯤꯠꯇ ꯍꯥꯏꯈꯤ ꯔꯣꯍꯤꯠ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯐꯖꯗ꯭ꯔꯥ ꯑꯗꯝ ꯑꯃꯗꯤ ꯏꯐꯅ ꯏꯗꯦꯟ ꯒꯥꯔꯗꯦꯟꯗ ꯂꯩꯔꯝꯕꯒꯨꯝꯅ ꯃꯐꯝ ꯑꯁꯤꯗ ꯅꯪ ꯑꯩꯁꯨ ꯑꯣꯏꯔꯔꯦ ꯍꯥꯏꯈꯤ ꯑꯗꯝ ꯑꯃꯁꯨꯡ ꯏꯐ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯏꯁꯣꯔꯅ ꯏꯍꯥꯟ ꯍꯥꯟꯅ ꯁꯦꯝꯕꯤꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯕꯨꯅꯤ ꯃꯁꯤ ꯕꯥꯏꯕꯜꯒꯤ ꯕꯨꯛ ꯑꯣꯐ ꯖꯦꯅꯦꯁꯤꯁꯇ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯒꯅꯤ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯒꯤ ꯋꯥ ꯑꯗꯨ ꯊꯑꯣꯏꯅ ꯇꯥꯔꯝꯗꯦ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ ꯅꯪꯒꯤ ꯏꯁꯀꯔꯠ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯁꯣꯅꯤꯌꯥꯅ
Nang aina haibadu yamna serious oina laurira aikoi Adam amadi if nate. Rohitna makha tana haiki. Skirt to piro haibane. Sonia na kaino kanasu leitra mafamsida aingondagi khudong chaba laurira haiki. Adudagi Rohitna nampuda Sonia gi skirt adu loktholaga sai amada flag ama gumna makhoi bu thirakpada makhoi lei khangnaba haina yunglammi. Sonia na Rohita hanki kaino nangna tawrise. Rohitna makhoi bu thirakpada aikoi mafamsida lei haibadu khangnaba flag asi yungbani haiki. Sonia na aidi makhoi na laklaga aikoi disturb tawdo pamde. Aikoi ani mafam asida yum sadana harauna nungaina leiminaduna nangna thabak sururaga aina harauna yengjabado aina yamna pamjai haiki. Rohitna sauningna Sonia da haiki. Ainaga isai saklaga nangnaga nungaina tumlingaida namaiduda khupaksina set thabaduni aina pamlisi. Sonia na kaigi khupangna thaduiba Rohitna khumki nangi mangando kainaba hairamlaga chatki. Sonia na hanki kaida chatlino Rohitna chanaba thiruge. Sonia na aigidi vegetables oina thirau hai. Rohitna makhoina chanaba chinjak thiduna leiringaida helicopter amana makhoibu thiba lakpadu Rohitna urabada haraujaki. Adubu helicopter aduna makhoibu udabadagi hankiba aduda Rohitna lauduna thawai wana leihowi. Rohitna mana ngasai yunglamba skirt na saba flag adu hanna yenglubada leiramkhide. Mana kaida sakre haina yenglubada flag adu Sonia na ising mapana phamduna flag adu sanaduna leibadu ubada sauningbaga loinana Sonia da ngangki. Aduga apang munupicity haiki. Sonia na apangbi haiba wahai adu tabada Rohita haiki. Nangna aibu apangbi haiba. Asumna amada inabada Sonia adu isingda takirami. Rohit adu chongtharaktuna Sonia bu kannabu honaki. Adubu Rohiti iroiba haitabana iraknaki. Sonia na Rohit adu irakna re khanglaktuna Rohit pu kangphanda pukhalaktuna Sonia na Rohit pu kanki. Rohit na gyan tarakpada Sonia na haiki. Kaigino nangna iroiba haitraga isingda chongtharaklidi. Aidi nangonda phagi tawge khanna isingda taba sabane. Kaigidamakta aigi punsigidamak nangna waribano Rohit na haiki. Maramdi ay nang manusibagini. Sonia na kay haiba haujikido. Rohitna aina asoiba wa haikrabro aina nang manusi haibasida. Sonia na Rohitna nusi haibadu hanjina hayanki. Asumna mabani thamoygi achitpa mari thamnaki. Rohit amadi Sonia numidang amada thawa michak singi yengduna leirami. Sonia na Rohita haiki kari yenglino haina. Rohitna aigi imana hairami. Kanagumba amana sirabadi mahakna thawa michak ori haina. Sonia na Rohit ki wa adu tabada haiki. Adudi aigi imasu aina ngang oringaida laikide. Adudi masu thawa michak olamlani ko. Rohitna haiki olamlani. Adubu makhoi sing adugi mangana ngasidi ibani da ngalare. Sonia na Rohit ki wa adu tabada haiki. Rohit na aingonda promise tawbiyu. Ngasi ngaliba thawa michak singumna nangna aigi thamoida punsi chupa ngangani haina. Asumna Rohitna Sonia da promise tawki. Noong ngalabada Sonia na makeup thoroktuna skirt na saba flag adu mahakna yunglami. Rohit su makeup thoroktuna Sonia da haiki kaigi flag asi yunglibano haina. Sonia na ibani city da hannaba aduga taibangsida aina nang manusi haibase khangangani haina. Rohitna magi wa adu tabada mathwai nungairamde. Sonia na madu urabada hangki. Rohit kaidawre. Rohitna Sonia nang aina city da chatlabadi nang aigi marakta chawruba pal kaya laigani. Sonia na karigi pal laiduba aidi pal amata ude haina Rohita nushina chupiki. Tanja aduda Sonia gi mapa saksi gi mi singlaki. Sonia mapa bu urabada harauna daddy haina mapa da kulsinki. Adubu Sonia gi mapa na yamna sauningna Rohita yenki. Sonia gi mapa na Rohitna yawriba dukan adugi mapu malikta phone tawduna mabu thabak tokhalu haiki. Malikna madudi aina hana khallaga leiraba thabakni. Aduga mana atay mafamdasu thabak amata suba phangbasu ngamroi haiki. Madu tabada Rohit adu ningamdana hanki. Saksina haiki. Magi leifamdi lambi mapanda ohingadabani haiki. Adumna ngangnabadu Sonia na tarabada Sonia na magi daddy da haiki. Daddy, nangna Rohit pu yamna sauriba karigino. Madi yamna phaba mine. Nangna mabu phajana khanglakanda nangna mabu khanglakani. Mapana sauna haiki. Aina mabu khangbagi maram leite. Aina nang masak khangi. Aduga ay isana kanano haibasu khangi. Maduna nang aigi iyamagi manakta New Zealand da chatkadabani. Nangi studies ki damakta aina thawrang pumba sinba loirabani. Hairamlaga mapa adu chatki. Sonia thawaiwana kaptuna leihawi. Rohit su Sonia gi wakhalda ungduna leirami. Sonia mapaga car tongduna laklami. Mapana mangonda haiki. Se si nangi passport ni.
Makoina nangbu airport ta okpa lakani. Adumna hainarringaiduda traffic jam oiduna ngahak leiringaida Rohit su cycle ama tongduna laklami. Maduda Sonia na Rohit pu urabada Rohit haina kauki. Maduda mapana yamna sauna Rohit ta yengki. Aduga wa makha tarai yengu nanga maga khetnabadu nangna luxury ki car da mana cycle da mana laibakta aduga nangna adumna hairingaiduda Sonia adu layamdabadu ubada mapana kaida laikhre haina yengdubada Rohit ki cycle da tongduna lairamki. Aduga Sonia na mapada haiki. Daddy, howjikti khetnaba laitre haina. Asumna Rohit amadi Sonia Saksina gi mamangda chatki. Malikna Saksina da haiki. Nangi mangda Rohit na nachanupi bu puraga nangna karimata tawdana yengduna lehoriba. Saksina haiki. Malik ai adu khandabagi matam laikhide. Malikna hoi fare howjiksu thengdri. Khudak sida police da inform taw. Natrari nachanupi do Rohit na lohongkhrani. Adumna ngangna duna leiringaida Rohit na Sir nangna haibiribado yamna lale hairaki. Mana makha taraduna ibani lohongdri aduga ibani chelabadi ibani gi nusinabase mamal amata leite. Aina Sonia bu nusi. Aduga aina aikhoi gi nusibabu respect tawba pami. Aduga aina sen thokpa hawraklaba kanda aina Sonia bu lohongani. Saksina hairaki. Madugi oiragadi aigi mateng nangna mathau tagadra haina sukhali. Rohina khumlakhi. Sir, ai sir gi mateng mathau tade. Ai isani isabu thajai ai soidana isagi thabak pijaba ngamgani. Saksina na Rohit nangna hairibado aina nangbu yamna thagatli. Aduga nangna hairibasing adu nangna thabak oina taruklabadi aina aigi ichanupibu nangonda luhongani. Madu tabada Sonia mapabu konsinduna mapada harawa phongdokhi. Rohit na haiki. Sir masimadi tabiyo aina mafam asida laklibasi ai atonba mi amakomna lakpa nate. Tasengna hairabada aina khangjai madudi Sonia asi adongi yamna maru oiba langai amani haina madugi damakta ai mafam asida mabu puduna lakchabani adubu asengba amatangdi haibiyu tasengba nahangna hariba thabak adu tawbigadra Saksina na haiki aina thamoi sengna hairi madudi aina ichabu nangonda luhongani ichase aigidi langaini natrane Malikna chumi haiki Madugi wahai adu tabada Rohit haifet chingnana bai Sonia hairamlaga chatki. Rohit magi friends singa wa tanarami. Atulna haiki. Rohit nangna makhoida hairamliba wa sing adu yamna chumi. Aisu nangi mating pangani da. Tonina karamna pangduiba. Atulna Rohit isai sakna bagi wa haudorak. Madudagi atopa friends sing adunasu magi isai record tawbiduna mi singna mabu sakhangna handuna Magi senthok lambi oinaba haina warep tanaki. Asumna Rohit isai record tawki. Rohit magi cassette kaya mi do yonduna mabu sakhangnaba singer ama haibadu oiki. Malikna Saksina da haiki. Rohit ngasidi mi na sakhangnaba mi ama haibadu oire. Down the city da Rohit ki Rohit ngakta ngaire. Saksina na khumki. Malik aina munna khallaba matungda aina mangonda promise tawki bane. Mana fana mai paklabasu magi panthungdi yamna lapna lay. Adumda hairinga iduda Malik phone ama laki. Phone adu Inspector Cindy gi oramki. Cindy na Malik da haiki. Ay Inspector Cindy ni. Ay hawjikta Commissioner Barma go unay. Mana nangi maramda yamna hanglai. Nangi maramda action khara lakhwatkadra haina khali. Ay di yamna akiba fawi. Malik na khumki. Kemta khanganu thabak sing adu mana tawringayda maga ikhoiga unanaba amutang shillo haiki. Somdana Rohit ki kangbu adu Rohit ki show gi damakta rehearsal tawduna leirami Sonia su laktuna Rohit ki unaki Rohit na Sonia nangna mafam asida lakliba karigino Sonia na haiki Rohit nanga aiga unadaba kuiraba tungsida adugi wahang adu engonda hanglakanu ai nangi nakta leibagi nungaibadu pena amuta phangjakhige Rohit ai nang yaudana mikup ama fawu leiba ngamdi nangni inakta leitradi engonda nungaifam amata khangdabagumna tawi Rohit na Sonia da su haiki. Aidi nang yaudana hingba ngamni haina khanbra. Sonia na Rohita. Rohit, khangde. Ngasidi akiba yamna phawi. Nangdi aina phawriba sigumna phawdabra hangki. Rohit na kok nomdana haiki. Akiba phawrami. Adubu nangna asi yongna aibu nungsibirabada nangi nungsibana aigi thamoida thankibana. Aina akiba phawnaba mafam amata leitre. Aduna ngasidi aina kanabusu kiba phawde. Sonia, aikhoi soidana mai pakani nangna inakta leirabada aina nangi nakta leirabada kanabano akhoi no ki dawriba
ꯑꯗꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡꯅ ꯃꯈꯣꯏꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯔꯣꯍꯤꯠꯅ ꯍꯪꯈꯤ, ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯨꯡ 5 ꯇꯥꯔꯦ ꯍꯥꯏꯈꯤ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯤꯠ ꯂꯧꯕ ꯆꯠꯀꯗꯕꯅꯤ, ꯅꯪꯒꯤ ꯕꯥꯏꯛꯇꯨ ꯑꯃꯨꯛꯇ ꯋꯥꯏꯒꯦ ꯍꯥꯏꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯕꯥꯏꯛꯇꯨꯒꯤ ꯀꯤ ꯑꯗꯨ ꯄꯤꯈꯤ꯫ ꯔꯣꯍꯤꯠꯅ ꯁꯣꯅꯤꯌꯥꯗ ꯍꯥꯏꯈꯤ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ ꯍꯥꯏꯅ꯫ ꯁꯣꯅꯤꯌꯥꯅ, ꯍꯣꯏ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ, ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯔꯣꯍꯤꯠ ꯑꯃꯤꯠ ꯂꯧꯕ ꯂꯥꯛꯈꯤ꯫ ꯔꯣꯍꯤꯠꯅ ꯑꯃꯤꯠꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯂꯤꯛ ꯑꯃꯗꯤ ꯀꯃꯤꯁꯅꯔ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯂꯤꯛꯅ ꯀꯃꯤꯁꯅꯔꯗ ꯍꯥꯏꯈꯤ, ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯑꯩꯈꯣꯏꯒ ꯎꯅꯕ ꯌꯥꯕꯒꯤꯗꯃꯛꯇ꯫ ꯀꯃꯤꯁꯅꯔꯅ, ꯑꯩꯁꯨ ꯅꯪꯕꯨ ꯎꯅꯕ ꯄꯥꯝꯂꯝꯂꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯅꯠꯇꯦ ꯍꯥꯏꯈꯤ꯫ ꯃꯥꯂꯤꯛꯅ, ꯍꯣꯏ ꯃꯐꯝꯁꯦ ꯈꯔꯗꯤ ꯃꯐꯝ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯑꯔꯣꯟ ꯑꯊꯨꯞꯀꯤꯗꯃꯛꯇꯗꯤ ꯁꯤꯒꯨꯝꯕ ꯃꯐꯝꯁꯤꯅ ꯍꯦꯟꯅ ꯐꯩ꯫ ꯀꯃꯤꯁꯅꯔꯅ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯔꯣꯟꯕ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯦ꯫ ꯅꯪꯉꯣꯟꯗ ꯌꯧꯒꯗꯕ ꯗ꯭ꯔꯒ ꯀꯌꯥ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯐꯥꯗꯨꯅ ꯅꯪꯒꯤ ꯅꯥꯛꯇ ꯌꯧꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯃꯥꯂꯤꯛꯅ, ꯑꯗꯨꯒ ꯀꯩꯒꯤ ꯅꯪꯅ ꯑꯩꯕꯨ ꯐꯥꯗ꯭ꯔꯤꯕ? ꯀꯃꯤꯁꯅꯔꯅ, ꯃꯗꯨꯒꯤꯗꯃꯛꯅꯤ ꯉꯁꯤ ꯇꯧꯒꯦ ꯈꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯄꯅꯤꯁꯃꯦꯟꯠꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯒꯅꯤ꯫ ꯃꯥꯂꯤꯛꯅ, ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯣꯐꯤꯁꯔꯁꯤꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯔꯕꯗꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ? ꯀꯃꯤꯁꯅꯔꯅ ꯍꯥꯏꯈꯤ, ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏ? ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯊꯥꯖꯕ ꯌꯥꯕ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯈꯤ꯫ ꯃꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯃꯤꯁꯅꯔꯗ ꯅꯣꯛꯁꯤꯟꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯀꯃꯤꯁꯅꯔ ꯑꯗꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯔꯣꯍꯤꯠꯅ ꯎꯈ꯭ꯔꯦ ꯈꯪꯂꯕꯗ ꯃꯈꯣꯏꯅ ꯔꯣꯍꯤꯠꯄꯨ ꯇꯥꯟꯅꯈꯤ꯫ ꯔꯣꯍꯤꯠ ꯕꯥꯏꯛ ꯀꯟꯅ ꯊꯧꯗꯨꯅ ꯃꯥꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯁꯄꯦꯛꯇꯔ ꯀꯗꯝ ꯑꯃꯗꯤ ꯁꯤꯟꯙꯤꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯝꯃꯤ꯫